United Nations General Assembly na kumja lising maga chamapan ni funipan ki December tarada adopt Toukhiba Universal Declaration of Human Rights UDHR na chahi humbutara taruk mapung pharakpa Numit asina Lakpada Manipur meeyam gi hak kannaba laanthengnabada thawaina pontha pikhraba kathokhraba ereicha Singi maphamda lona thingkhraba Lalhoulup Singi Apunba Lup oiriba Corcom na Meeyamda yaipha Paojel Pirakli Corcom gi media coordinator M Sakhian na khudek piduna thadorokpa cherolamana hai UDHR adopt Toukhiba Numit asi komsi chahi gi oina our rights our future right now haina malem pumbada mioibagi hak kanba Numit International Human Rights Day haina paksana thoram pangthoknaba sem sanari kumjali singamaga chamapan nifunipan ki December tarada United Nations ki General Assembly da UDHR adopt Toukhrbasu loichanbagi machat chenba Indiana Wezia lamdam gi apikpa leibak Singi ningtamba amadi mioibagi hak kumjali singamaga chamapan nifu mapandagi khonggaw naduna lakli October 15 kumjali singamaga chamapan nifu mapanda Indiana Manipur kangleipaki ningkha tamba nampuda mangan bikhraba matungdagi meeyam gi hak ngasi fawba khonggawnari Malemgi meeyam gi khwaidagi maru oiba hak singi manungda mioi kanglup amagi maning tamjanaba hak asini haibasi ICCPR amasung ICESR gi Article 1 da Rights to Self-Determination haina thamliba asina mayek senghalli Manipur kangleipak tasu loilamgi lemhau khak muthanaba meeyam gi ihau ngasi sumakha chathari thabak sudana sen tandana mioi bahing bangamde thabak sunabagi hak UDHR gi Article 23 da piriba aside Manipur kangleipak tadi arembatari Indiana lamdama somda leiriba ningkha tambagi ihau ipurup cha seng ikai khumnanaba hingnabagi hak kannabagi ihau asi leihanba pamde South Asia amadi Southeast Asia gi honglakliba geopolitical gi phibam singi khudong chaba lauraga Indiana gi lalon itiki khudong chaba khakta launaba honabada ipurup cha singi hak manghalli yelhongaidagi nungsi chanana leminaraklaba purup singi marakta Indiana singchep thajinba khakta natana amuk wezia wangmadagi lakba mercenary kharada Indiana kulai oina sizinaduna geopolitical ki oiba pandam phangnaba honarakli Masina ipurupcha singi hak temsingnarakpagi achoba machak ama soirakpane asigumlaba India gi purup masel yengchi na hanabagi khujul thawrang sing asi ereicha singna khangminaba mathautai yelho purup ereicha singi asengba yeknaba kanano haibadu masak khangna chatminaba tangaifade Purupcha sing amaga onsinna handuna Manipur kangleipaki apunbagi saktam thugainaba honarakli masining khatamna hingningba Manipur kangleipak khunaibu muthanaba thawrangni amadi loilam leingak amana loichan silaba Meeyamda chathaba colonial policy amani hainasu cherolasina makatari